ꯑꯗꯣꯝꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯏꯁꯩ ꯊꯝꯖꯔꯤꯕ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 9362327095 आकाशवाणी इम्फाल हौजी नुमिदांगी पुंग 8 मखाई तारे मणिपुरीदा पाउ ताबिरसि आकाशवाणी इम्फाल माइबम दिजमनी पाउ पाजरी अहानबदा मरोइबा पाउ मणिपुर की तोंगान पुलिस स्टेशन मरी कोनब मफम सिंगदगी अफस्पा लौथोकले मणिपुर पुलिस स्टेशन 15 कोनब मफम याउदना अतई मफम सिंगदना डिस्टर्ब एरिया स्टेटस था 3 अमगा सांगतोखरे म्यांमार हौजिक ओरिबा चरांगनब फिबम मसी येंगलगा भारत म्यांमार ngमखैदा खुदोंग थीबा थोंदनबगिदमक राज्य सरकारना अखनब थौरांग लौखले मुख्यमंत्री नोंथोमम बिरेन हाइरी मणिपुर सीएम ग्रीन मिशन की मखादा चिंगी लमसिंग उ थाबगी थबक पाकसन पाइखलगनी अमसुंग केंद्र की राज्य मंत्री डॉक्टर राजकुमार रंजन सिंह मणिपुर रेल कोच फैक्ट्री लिंगनबा रेलवे मंत्री की पुनिंग सिंगसिल्ली मणिपुर की तोंगान पुलिस स्टेशन मरी कोनब मफम सिंगदगी आर्म फोर्सेस स्पेशल पावर एक्ट अपस्पा 1959 की मखादा डिस्टर्ब एरिया स्टेटस लौथोखरे नौने एक असी लौथोखिबा पुलिस स्टेशन मरी असी थारगा राज्य असी की पुलिस स्टेशन 15 कोनब मफमदा डिस्टर्ब एरिया स्टेटस सनद्रे प्रधानमंत्री नरेंद्र मोदी अमदी गृह मंत्री अमित शाह की मियंग मखादा मणिपुर मियाम की खलगा एक असी पुलिस स्टेशन मरीदगी नौन लौथोपदा अयाबा पिरकपगिदमक मणिपुर की मुख्यमंत्री नोंथोमम बिरेना राज्य सरकार अमदी मणिपुर मियाम की महूत सिंधुना थागतब फोंदोखरे इम्फाल ngasi मुख्यमंत्री नोंथोमम बिरेना पौमी सिंग उनबदा हाई नौना अफस्पा लौथोखरबा पुलिस स्टेशन सिंग अदुदी लेमखोंग नंबोल मोइरांग अमसुंग वांगोई पुलिस स्टेशन सिंगनी केंद्र सरकार राज्य असिदा शांति रक्षा की फिबम फगटपगी ममी उरकपा मसुंग मखाताना फगलकनबगिदमक खोंथांग असि लौखलकपनी ngasiदी केंद्र की लुसिंगबसिंगना अवांग नोंपोक लमदम मरुइना मणिपुरना लेबाकिदमक कथोपग लोइना होनखिब कया अदु निंगथीना खंगबदगी लमदम असिगी थबक थोरम कया पाइखटपिरकपगिदमक मखोइबु थागटपम थोई सुबनगी डेवलपमेंट खक्त नतना मणिपुर प्रजा सिंबु कयामु यामना रेस्पेक्ट का लोइना इज्जत याउना येंबगे हाइबदु मसिना यामना मयेक सेंगना ताए हानबदा एकोइना इथा थाजरमदबा मतम कया तालगसु पीदना लाखिबा मिसी मिना कया नंगनदबा फावबदा तारमदबा इनर लाइन परमिट की वाफम पिबिरक्तना एकोइगी यामना यूनिक ओइबा एकोइगी कल्चर यूनिक ओइबा एकोइगी ट्रेडिशन अदुगा एकोइगी मिसिंग यामजद्रबा इंडिजिनस कम्युनिटी सिबु कन्ननबगी अखन्नबा मखोइदा व्यवहारगा लोइना लई हाइबदु उत्पीदना तौबिरखिबा मणिपुरगी मियामना खंगे ngasi की पाउगी मिफम अदुदा वर्क्स मंत्री गोविंदास कोंथौजम अमदी हक्सेल मंत्री डॉक्टर सापम रंजन सरुक याखी मरगसिदा मणिपुर हौजिक ओरिबा शांति रक्षा की फिबम असि यंगलगा पुलिस स्टेशन 15 कोनब मफम सिंग याउदना राज्य असिगी मफम पुंगनमक्ता डिस्टर्ब एरिया स्टेटस था 3 अमगा सांगदोखरे राज्य की होम डिपार्टमेंट थोप चेरोल मनहाई मसी अप्रैल अमदगी पारगा था 3 चनगनी मुख्यमंत्री नोंथोमम बिरेन हाइरी म्यांमार हौजिक ओरिबा चरांगनब फिबम असि यंगलगा भारत म्यांमार ngमखैदा खुदोंथीबा थोंदनबगिदमक सरकारना अखनब थौरांग लौखले आकाशवाणी इम्फाल की पौमीन हंग वहंग अमगी पाखुमदा मुख्यमंत्री हाई हौखिबा नुमित खरनीदा तमुगी मनुंगसना मणिपुर का ताइनबा म्यांमार की एरियादा म्यांमार लामी अमदी पीडीएफ का खुद थोंगनबदगी चरांगनब खर लेरी अदुबु हौजिक फावबा मणिपुर म्यांमार की खुंजासिंग लांसिलकपा लेते राज्य सरकार की माइकैदगिसु म्यांमार का थंगनब ngमखै परिंगदा पुलिस आईआरबी याउना अकनब सिसल थौरांग मांगजौनना लौखले मसिगा लोइनना पुंग 23 फुट पेट्रोलिंग चतुना मिटोप संसिलक्तनबा मदी पामदब थौदोक थोक्तनबा अकनब मवंगदा थबक पाइखली अखोई पौमीन हंग वहंग अमगी पाखुमद श्री बिरेन हाई मणिपुर मिटोप संसिंदुना लेरिबसिंग खंगदोंनबा सरकारना सेमखिबा कैबिनेट सब कमिटी की मिफम ngarang पांगथोक्तुना पाइखटकदबा थबकसिंग याथोप लोइरे कमिटी असिना मरी लेनबा ऑफिशियल सिंग लोइनना कामजोंगदगी हौरगा चुराचानपुर फावबगी ngमखै परिंगदा चतुना मिटोप खंगदोकपगी थबक चथरगनी मुख्यमंत्री हाई
kamjongdagi horga border area da leiba Churachandpur phawbada kayam yamna influx lakrage haibado hanadagi changaga leigraba singdo koi ai tokba horani hairiba cabinet subcommittee ki team ji yauna chalakanda shelter home or detention home adugumba thammakanda hairiba concerned district singji honorable MLA singda appeal tawjakre please do cooperate. It is a question of our safety of our future generation and changa iba leiba singdu phajana noi voluntarily thon birakanda hairiba khone yum sab khotpa ga tawraga thamgudoriba mayam sidaida phajana puthoga thambiyo loina moigi chaba thakpa kedobudo khoina humanity ground le khoi moibu treat togani biometric kai gaina singba lawraga hayeng Myanmar gi thoiba irang si loirkanda makoi mayum lamna hanginabagi madugi chesang hairiba mising siga khoi inagani kanagumbi hairiba khone togjereba exercise sidaida shelter home sidaida puthoga thambiramdana kanagumbagi yumda illegally thambiram bataragadi madu illegal immigrant illegal migrant or yumbu animakta khoi ek ki matungina khoi madugi makhada mukhoi panis pigani. Akashbani Imphal gi I pau kangbuna nomaising numit khudigi leptana sandokliba akhanaba thoramda hayeng ayuk pung 3:90 yellow masana khara haiba thorama masandokani thoramasi kangla amasung sangai channel animakta taba phangani YouTube channel AIR Imphal da su live streaming tawgani. Lamdam ama phurp ama sak talakpa matamda phurp adugi nat chanabi kala sanskriti amasung yellow masana singasina achoubu thodang loduna lakli tasengbamak phurp ama sagalakpa matamda ningsingba thoktraba matamdagi leriklaba masana kaya sagona duna lakli aikhoigi iramda Manipur gisu tabunungda singthaningai oiraba nat ki lan kaya yauduna leijaramli tabunungi lan singasina ngasidi malemgi phambakta aikhoi Manipuri amani haina sauthok charibani. Akashbani Imphal gi pau kangbuna leptana sandok sariba thoramgi ngasigi tangkak asida puduna lakchari ngasigi mirolna kaungnaraklaba masana khara ipa ipu lai haktaktagi iramdam asida khundhaminariba phurup singna makhoigi chanabi yumbalontu pikliba angang singa uraga matau tamduna sanarakpasimakna aikhoigi chanabibu ngasi phawba hainaruba tawdana chanaraklibani. Raizasida paktakna umang kokthoklatpada chenaba mayosing phagatuna ahakpa chairak pinaba honariba lenga ke thoksil asibu All Manipur Agriculture Workers Union na saugali hari cherola mada union asin hai raizasida ising nungsaki phibam honglapada nongjo nungsage sang kairikpagi isingi awaba kaya mayokna bahuragle masina lomi singna pothokpada awaba moire maramaduna lobuk singda ithei lokhong ningthina pibinaba pamba yema lokhat pi haina union asina sarkar appeal tawri paugi marak thana atenba break ama. Shishu Nistha Niketan Iramdam Sigi Khwaidagi Khumang Chaushina Matamgi Khonglei Tungina Inat Pungak Chaduna Chatliba CBSE gi Senior Secondary School ni Haurakliba Mirolna Malem gi Lengmanaba Single Lamba Tawangam Janaba Pre-nursery digina class 12 phawba mahi tamjaphamni Shishu Nistha Niketan Class 11 Science Arts Commerce stream ahumak laiba Shishu Nistha Niketan bu mamutana khangnabagi amatta ngairaba lambidi angang singbu mahikol sida tamduna loinarabata da khangminagani. Tabiriba pawasi Akashbani Imphal dagini Mukhyamantri Nongthoman Biren hairi Manipur da maruaina singi lamdamda paksana umang kokthokpa asidagi kananaba English singani 18 dagi hawdokhiba Siam Green Mission gi makhata singi lamsingda u thabagi thabak paksana paikhalagani ngasinu mudang waram pawmisinga unaba mada Sri Biren hai Siam Green Mission gi makhada uwa thabagi thabagasi mamangdagi tawduna lakpani Haujik singda paksana umang kokthorpadagi miyamni ising phangdabagi awaba mayoknaribasi maruaina umang kokthokpana oigani maramaduna mission asigi makhada athuba matamda singda paksana utharagani Sri Biren hai miyamda ising phanganaba honariba asigi manungchanna loktaktagi purakpa ising malom yaure haiba yare masiga loinana Imphal to rail paringda ising tharakpadagi water supply kharasu mathau tawba hore haujik khomal lampakta chathariba Tri Nation Football Championship asi hek loibaga khomal lampakta su ising pibigi thabak paikhalagani Manipuri miyam punamukta mainly kanoki damukta copy thana boi damukta deforestation to irrigation now sinai na appeal tawningi aikoi alternative ki loina aikoi ready there laidana loina provide tawrabani copy thabiraganu deforestation to biraganu maramdi machine aikoi da sathina sohole kawulai ga ki ising sengadaba mayam adudagi laga laigada ising
ising amatta leitre aduna sidi man made disaster ni masigi handaki akoina tawrisi aduna please masi tawigano aduna akoi chief minister grand mission 2019 de launch over high post akoi masoina hojik nong thaba sida uchar mayam su loina ready tawna ba tawre swai da khatta thaba na e kobru kara thase cycle chala thase koi future kanna bulang Mukhyamantri Nongthoman Biren Hairi Manipur bu plastic free zone ama wahenaba honabada nahasingna asobo thodang logadabani Mukhyamantri Secretary ke nongjup thangba gate ta seasonable loiraba plastic ki polam hapsinaba plastic drop box kunithoi tongan ba club ki volunteer singda ngasi enthokre plastic drop box sing adu Babina Group Unaco amasung BPCL Distribution Association na sarkar da dan torokpa drop box yangkhaini thoi ki manungda kunithoi ahanba tangka ki oni enthopani Thoramadu da wangang bada Mukhyamantri hai Bharat pu lu nana lehnabagi damak sarkar na honariba thorang asigi manungsanna ngasigi thoramasi pangthokpani na singna rise asibu plastic ki polam sizinadaba rise ama ohenbada asobo thodang logudabani plastic ki polam sing sizinadabana iram nala phunjilakpagi sang ningthina hanthan mangamgani plastic drop box sing asi miyam punba mafam singda khinduna thamgani miyamna sizinable oreba plastic ki polam sing drop box asi da hapsan biduna amuk recycle tawduna sizinana bagidamag mari leneba singna khongutpada mateng pangbiyu haina Mukhyamantri na appeal tawri Imphal East ki Paurabi masung masiga thangnaba leikai singda hui ngauba amadi hui narakpa kaya yorakpadagi mafam adagi khunja singda rabies leinagi matangda bhab tanbagi thoramama Paurabi da leiba James Public School da ngasi pangthokre miyamna hui ngauba yaure haina hui hatpa kaya yorakpadagi masidagi thingnaba miyamda bhab tanbagi thoramasi pangthokpani hairi thoramaduda veterinary department ki akhang ai singna resource person oina wangangki Pradhan Mantri Krishi Sanchay Yojana 2.0 ki makhada Mobilization for Information of Farmers Producer Organization, Self-Help Group, Identification of Private Sector and Medium Enterprises amadi Office Management sinduna lomi singda training pibigi thoramama ngasi pangthokre. Zeri bamgi singdong leikai da leba Deputy Commissioner ki conference hall da ngasi pangthokiba training program aduda zila adugi khankalaba lomi nipurom na saru yakhi. Hiramasida khang hairiba miyoi kyana resource person wena wangangki. ICDS Lilong na sinduna April 4 phawba thakai masum na sathagadaba Posan Pakhora gi thorom ngasi su ICDS Lilong gi office ta sathari ngasi gi thorom da project asigi akhang ai singna millet ki kanapagi matangda miyam da ningthina bhab tan ki masigi sarugam oina millet kitchen garden he na yokhanaba campaign sathaki Akashvani Imphal gi pau tabiri Kendra ki mapal thorom amasung Shiksha gi Rajya Mantri Dr. Rajkumar Ranjan Singhna awang nopok lamdamda maroina Manipur da rail coach factory ama lengnaba railway mantri ki puning singsili Kendra gi railway mantri Asuni Baisno di iba sithi amada Dr. Ranjan hai ahan bo aina awang nopok lamdam gi railway sakhun abagi damak senba sahi lising ani kulumtoi kunmari da lupa koti lising tara samapan maripu nipan lag maripu hapki basi thaganingai ni masi mamang sahi ga yangnarubada lupa koti sahum helabani Mantri nai Mamta Banerjee na rail mantri oiringai da Imphal da rail coach factory ama thamnaba sangsat puthoki bu wafam adu thabak to ontho haningi mang nai rail mantri da English ani tarama panda haizaki ba matungina lising ani kunda Imphal da railway recruitment cell hangdokle Dr. Ranjan hai railway mantraloy na English ani kunam mari phawda Imphal da rail lambi yoragani haina wasaki ba adu thabak to ontho pina basu mantri ki pungning singki Mapal Thorum Rajya Mantri Dr. R.K. Ranjan Hairi Leibag asigi Act East Policy ki thabak thorum singda awang nopok lamdamna asobo thodang logani Kolkata da pangthokpa ani soba BIMSTEC mifam da wangang mada Dr. Ranjan Hai BIMSTEC leibag singi marakta lambi thongi phipam phagan ba amadi lalol itiki thabak ta tengbang pinaba leibag sing asidagi lairaba mutapa ngamgani aikoi ge leibag asi mausana thonba awa ana kaya mayok na gan balamdam amani asiguma phibam asi ising nusiki phibam honglakpa asina amuka su hena khudong thiningai ohele maram asina leibag asina disaster management ki damak local leibag khongthang kaya asida BIMSTEC leibag singna mateng pangbiba tangai phade BIMSTEC is now available to us to undertake collective action on a region-wide basis so that we can collectively work and collaborate in a manner that will help us attain SDG target in the region. The BIMSTEC Secretariat is now in a position to anchor specific BIMSTEC institution building tasks on behalf of the membership. Aroibada Moroiba Pawmuk
Manipur की तोंगान पुलिस स्टेशन मरीना कोनबा मफमसिंगदगी अफस्पा लौथोकले मणिपुरदा पुलिस स्टेशन 15 कोनबा मफम याउदना अतै मफमसिंगदना डिस्टर्ब एरिया स्टेटस था 3 अमगा सांगदोखरे म्यांमारदा हुजिक ओरिबा चरांगना फिबम असी यंगलगा भारत म्यांमार ngमखैदा खुदोंथिबा थोनदनबगिदमक राज्य सरकारना अकनबा थौरांग लौखले मुख्यमंत्री नोंथोम बिरेन हाइरी मणिपुरदा सीएम ग्रीन मिशन की मखादा सिंगी लमसिंगदा उ थाबगी थबक पाक्सना पाइखलगनी अमसुंग केंद्र की राज्य मंत्री डॉक्टर राजकुमार रंजन सिंहना मणिपुरदा रेल कोच फैक्ट्री अमा लिंगनबा रेलवे मंत्री की पुनिंग सिंगसिल्ली पाउलोइसरे